Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjari ngasi sum hausagom the love curse taruk suba tangkak amok poduna lakjari mayam punna taminarasi langlen manang nupi thokpa thoijaga patrom dalakli nga phaba mi dagi nga leina bani haiduna mi karakpadu ngairi ije andalak lise da pari natro as anthong haina rodorida jai hausela as ima bokna nga lerak din amung sawni kaigino ijena da pari se asuk da thibirisiba aidi yam nungai jade da pari gi matau suraga tanin de haina da ba kaise haina kitrabzani ikai bana marol ama khangdriba ngangnari ngai duda pari di yok selekle thaija noi chega warim da sanage haida pari ASY da nga phaba mi karak pram te yamge kaino thaija ngau bro ibani pulap lagli na dro tesela thengini amta ngai ko as iche nang sidiba kai haino do ko hangbiro ASY da mi ngai rage asi hayam langa thoija de khanglei thuna jetkri langlena kari ma haido leirige engi wado nang wakal kitang di khanthabiu kaino ina khandoise nang dumne wakal mo ne khalo mina nungsi daba pam daba kai si sune pam daba zani nang ningon da yaning daba pam daba da adum hayo ai semdoki nang na pam khuding mag ai hoi beloi nangam gani oh ai na pam khuding oi ngam gani ne semdok pangam ne ngamni nang ye pam da hairo ai na pam daba dine nang ningon da yet pase mafam khuding ina bada adu semdo nasak pabu halakano ai suk ing ning di ai adumani ngamloi ai bunung sibi ai nang buyam nungsi ai na pam khuding o hen mangam ni haidai ne nang ba nang thamoy yam kan male nang sunong madi ai ge wa masi khanglakini as ai chalage aduga wasimaga dako aina nangbo asingwa nungsiba makta oirabadi mapok amada mo hana thangna boisano matamduda aina nangi nungsibabu khangda boisano nang soina wari ba jaglisigum jakboyo is sab kaidura nangna tawrise adu so handak mapokina daba atopa mapoki adudani aina nangse angawba sono jubani na haise wari da kaida pangyaw yaw bai wani ko mi bukanana siraga mapok amu poe hege taning dabana aigi nungsibana asingbo iradi pukmina boisano anawbu mapok amada matamduda khango nang sumai jakse taning de hando se tatke mapok jama mapok leso nang bude ina nungsiba sungam hengam laroi langlen paringi manaktagi thuna jetli parina langlen tanaba kapngang tawraga hairakli aina jakliba wari base handaki mapokta nafamda chaina phangdrabaso anawbu mapok amadadi chaina sidagi tadana phangboyo aina nafamda piribase nungsi sap Dusala mamai duda humang marik kaduna yang wana sor honduna makutto mathabakta thamlaga manglan dudagi taibung dalak naba kan honari manang nupigi nahi bagi khonjal du tabada inina pakana haugatuna dusilabu masanom duna haudogli bena tabrane haugalose dusala yang wana haugatuna phamli khotse thabagda thamaga du malairame se ising thakjalo filter dagi ising du yadana pisile dusila so ising du thaklaga yam ngai ngamdana machi da hanglakli che ni se siraga mapok amamu poklam khadra ai kari wa hangnong to isina airo baje khangbra ba ini na manaw nu bibo nungsana nan biraga hipthala duna dongan ga dorobani ko ngangtang putharse hayeng phajana wari sanarase nang wakhalu jaja yam khanjala mal mangda phataba urasune mangne na khado taibang doi thokpa yadaba gyan tana potharo ko dusala machina mabo tumnabani haiduna sumbiri adubu tumthabadi yaramdi mathanta wakhaldu ma on khali aina manglana toina uba saktamduni ngasai ne station ni mamangda urido masi boi thokpa yabra mangda hairam liba wadubu oi thokpa yabra ba aibo anawbu mapok noksisa manglan sigaiga kari mari lena ba ai khanpham khangre dosila phana kuina tumba yadre machiri tungre mamit kadoi senduna tumbadi themli nongalak padudadi tumthakre
ꯑꯦꯅꯤ ꯍꯧꯒꯠꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨ ꯎꯕꯗ ꯍꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯤ꯫ ꯑꯦꯅꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯂꯤ꯫ ꯋꯥꯁꯔꯨꯝ ꯆꯪꯗꯨꯅ ꯃꯁꯥ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯒ ꯃꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ ꯀꯩꯗꯧꯔꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ? ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ꯫ ꯏꯟꯗꯣꯝꯆꯥ, ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯣ ꯕꯦꯅꯥꯎ ꯃꯉꯥꯡꯅꯔꯛꯇꯅ ꯇꯧꯕꯗꯒꯤ ꯑꯗꯨꯗꯩ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕꯗꯩ ꯇꯧꯔꯤꯅꯤ꯫ ꯃꯥꯕꯨ ꯃꯁꯥ ꯑꯃꯨꯛ ꯉꯝꯗ꯭ꯔꯕꯣ? ꯉꯔꯥꯡꯁꯨ ꯆꯥꯛ ꯐꯖꯅ ꯆꯥꯈꯤꯗꯦ꯫ ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯆꯣꯏ ꯑꯄꯥ ꯆꯥꯁꯤꯟꯕꯩ ꯆꯥꯗ꯭ꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯍꯧꯒꯠꯍꯧꯗ꯭ꯔꯤ, ꯑꯩꯁꯨ ꯇꯨꯝꯖꯔꯁꯅꯨꯅ ꯍꯧꯗꯣꯛꯂꯝꯗ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯗꯨꯁꯤꯂꯥꯁꯨ ꯌꯥꯝ ꯇꯝꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯍꯩꯃꯥ, ꯍꯧꯒꯠꯂꯛꯑꯕꯣ? ꯑꯩꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯕꯅꯤ꯫ ꯅꯃꯥꯏ ꯅꯨꯃꯤꯠꯀꯗꯣ ꯇꯥꯊꯣꯛꯎꯔꯣ ꯆꯠꯂꯣ꯫ ꯏꯟꯗꯣꯝꯆꯥꯅ ꯆꯥꯅꯕ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ꯫ ꯄꯥꯎꯡ ꯍꯣꯏ ꯀꯀꯥ ꯍꯣꯏꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ꯫ ꯗꯨꯁꯤꯂꯥ ꯍꯣꯏ ꯃꯥꯏꯈꯨꯃꯝꯗꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯗꯨꯁꯤꯂꯥꯗꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯦ, ꯆꯥꯕꯁꯨ ꯀꯌꯥ ꯆꯥꯁꯤꯟꯗꯦ꯫ ꯍꯥꯏ, ꯀꯩꯗꯧꯔꯦ ꯏꯆꯥꯇꯣꯝꯕꯤ? ꯏꯇꯨꯛ ꯇꯨꯛꯊꯔꯤꯗꯤ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯀꯥ꯫ ꯏꯆꯥꯇꯣꯝꯕꯤ, ꯅꯁꯥꯅ ꯅꯁꯥꯕꯨ ꯌꯥꯔꯤꯈꯩ ꯀꯤꯌꯔ ꯂꯧꯅꯕ ꯍꯣꯠꯅꯗꯧꯅꯤ꯫ ꯄꯥꯎꯡꯁꯨ ꯍꯟꯗꯛꯇꯤ ꯊꯕꯛꯁꯦ ꯆꯤꯟꯃꯟꯕꯅ ꯏꯆꯥꯁꯤꯡ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯟꯗꯣꯝꯆꯥꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯤꯁꯦ ꯑꯔꯦꯝꯕ ꯇꯥꯍꯟꯒꯅꯨꯀꯣ꯫ ꯃꯃꯥꯏꯗꯤ ꯔꯣꯟꯈꯠꯂꯛꯇꯦ, ꯄꯥꯎꯈꯨꯝꯗꯨꯇꯅꯤ ꯄꯤꯔꯛꯄ꯫ ꯄꯥꯎ, ꯑꯅꯧꯕ ꯕ꯭ꯔꯥꯟꯁ ꯑꯃ ꯁꯥꯟꯅꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯀꯔꯝ ꯀꯥꯟꯗꯩ ꯍꯧꯕ ꯇꯥꯔꯒꯦ? ꯍꯥꯟꯅꯅꯦ ꯃꯤꯁꯇ꯭ꯔꯤ ꯀꯩꯀꯩ ꯔꯦꯗꯤꯗ ꯂꯣꯏꯅ ꯊꯝꯍꯧꯔꯒ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯍꯦꯛꯇ ꯍꯧꯔꯗꯧꯅꯤ꯫ ꯒꯣꯜꯁꯃꯤꯠ ꯀꯩꯀꯩꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯍꯥꯟꯅ ꯂꯩꯔꯤꯕ ꯈꯔꯁꯤꯒ ꯃꯇꯝ ꯈꯔꯗꯤ ꯌꯥꯅꯕ ꯁꯤꯟꯈꯤꯅꯤꯗ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤꯗꯤ꯫ ꯁꯨꯝ ꯆꯥꯎꯊꯣꯔꯛꯑꯒ ꯃꯇꯝꯗꯨꯒꯤ ꯂꯥꯛꯀꯅꯤ꯫ ꯃꯌꯥꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯈ꯭ꯔꯤ꯫ ꯗꯨꯁꯤꯂꯥꯗꯤ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯃꯈꯥꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ꯫ ꯈꯪꯗꯦ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ꯫ ꯕꯦꯅꯥꯎ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯗꯨꯗ? ꯑꯩꯅ ꯀꯣꯏꯊꯤꯒ ꯊꯤꯔꯨꯔꯦ꯫ ꯃꯆꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯤ꯫ ꯀꯩꯒꯤꯅꯣ ꯆꯦ? ꯂꯣꯏꯁꯤꯜꯂꯣ, ꯑꯕꯣꯛ ꯍꯣꯏꯗ ꯆꯠꯂꯨꯁꯦ꯫ ꯀꯩꯗꯧꯕ? ꯍꯩꯃꯥ, ꯁꯨꯝ ꯀꯣꯏꯔꯨꯁꯦ ꯍꯥꯏꯕ, ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ꯫ ꯆꯟꯆꯟꯁꯨ ꯉꯔꯥꯡ ꯊꯣꯛꯂꯛꯏ ꯍꯥꯏꯌꯦ꯫ ꯃꯥꯁꯨ ꯃꯇꯝ ꯈꯔ ꯁꯤꯗ ꯑꯩꯈꯣꯏꯗ ꯂꯩꯁꯦꯅ ꯍꯥꯏꯕꯅꯦ ꯑꯩꯅ꯫ ꯑꯁꯦꯡꯕꯩꯔꯣ ꯆꯤꯆꯦ? ꯆꯟꯆꯟ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ꯭ꯔꯣ? ꯃꯥ ꯁꯤꯗ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯍꯣꯏ, ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯣ, ꯌꯥꯔꯕꯅꯤ, ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯗꯨꯁꯤꯂꯥ ꯃꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯤ꯫ ꯑꯦꯅꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯅꯣꯛꯂꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯗꯤꯄꯛꯀꯤ ꯀꯣꯜ ꯂꯥꯛꯂꯤ꯫ ꯍꯜꯂꯣ, ꯀꯩꯗꯧꯔꯤꯅꯣ? ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ, ꯁꯨꯝ ꯂꯩꯔꯝꯃꯤꯅꯤ꯫ ꯑꯣ, ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯀꯗ꯭ꯔꯣ? ꯆꯠꯂꯔꯣꯏꯌꯦ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯕꯣꯛ ꯍꯣꯏꯗ ꯑꯣꯏꯅ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯣꯏ ꯕꯣꯛ ꯍꯥꯏꯗꯤ? ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯗꯅꯤ꯫ ꯏꯟꯁꯥꯡ ꯍꯥꯎꯕ ꯃꯥꯜꯂꯤꯗ꯫ ꯍꯣꯏ, ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ꯫ ꯅꯣꯛꯏꯔꯣ? ꯑꯦꯅꯤ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯗꯨꯅ ꯀꯩꯕꯣ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯅꯪꯅ ꯅꯣꯛꯄꯗꯣ ꯃꯤꯠꯇ ꯎꯔꯛꯄ꯫ ꯑꯦꯅꯤ ꯏꯀꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯕꯦꯝꯃ, ꯌꯥꯝ ꯂꯥꯞꯄ꯭ꯔꯣ ꯆꯠꯇꯣꯏꯗꯣ? ꯂꯥꯞꯇꯤꯌꯦ꯫ ꯑꯣ, ꯐꯖꯅ ꯆꯠꯂꯨꯀꯣ, ꯊꯦꯡꯒꯅꯤ, ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯆꯠꯂꯣ꯫ ꯑꯗꯣ ꯀꯩ? ꯍꯣꯔꯦꯟ ꯑꯕꯣꯛ ꯍꯣꯏ ꯌꯧꯔꯒ ꯍꯥꯏꯔꯛꯎꯀꯣ꯫ ꯍꯣꯏ ꯒꯥꯏꯌꯦ꯫ ꯑꯩ ꯊꯝꯃꯒꯦ, ꯂꯣꯏꯁꯤꯜꯂꯨꯔꯒꯦꯀꯣ꯫ ꯑꯦꯅꯤ ꯏꯀꯥꯏꯕꯣꯏ ꯄꯥꯈꯠꯄꯣꯏ ꯀꯣꯜꯒꯗ ꯐꯠ ꯊꯝꯂꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯤ꯫ ꯑꯦꯅꯤꯒ ꯗꯨꯁꯤꯂꯥꯒꯗꯨ ꯃꯕꯣꯛ ꯍꯣꯏꯗ ꯆꯠꯂꯨꯔꯤ꯫ ꯑꯦꯅꯤ ꯍꯣꯏꯒꯤ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯂꯤꯇꯥꯁꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ꯫ ꯗꯨꯁꯤꯂꯥꯒ ꯌꯥꯝ ꯆꯥꯟꯅꯖꯕꯅꯤ꯫ ꯆꯟꯆꯟ ꯂꯥꯛꯄꯗꯩ ꯗꯨꯁꯤꯂꯥ ꯃꯩꯊꯨꯡ ꯃꯀꯥ ꯂꯥꯝꯈ꯭ꯔꯤ꯫ ꯋꯥꯔꯝꯕ ꯋꯥꯈꯜꯒꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯤ꯫ ꯃꯦꯂꯤꯇꯥꯅ ꯋꯥ ꯉꯥꯡꯕꯒ ꯈꯔ ꯐꯕꯒ ꯏꯃꯨꯡꯗ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ꯫ ꯗꯨꯁꯤꯂꯥ ꯇꯨꯏꯁꯟ ꯆꯠꯅꯕ ꯃꯇꯝ ꯌꯧꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯦꯂꯤꯇꯥꯅ ꯑꯗꯨꯃꯥꯏꯅ ꯆꯠꯇꯣꯏꯔꯥ ꯍꯥꯏꯁꯦ? ꯀꯩꯅꯣ, ꯁꯨꯃꯥꯏꯅ ꯆꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯆꯠꯂꯣ ꯍꯥꯏꯅꯣ? ꯈꯔꯁꯨ ꯀꯦꯔꯒ ꯆꯠꯂꯨ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ? ꯃꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ꯫ ꯑꯩꯈꯣꯏ 5 ꯈꯛꯇꯅꯤ꯫ ꯀꯩꯗꯧꯔꯒꯦ? ꯍꯩꯇꯦ ꯑꯩꯈꯣꯏ꯫ ꯑꯩ ꯇꯧꯒꯦ ꯂꯥꯎꯁꯦ꯫ ꯃꯤ ꯂꯣꯏꯅ ꯆꯠꯅꯕꯅꯤꯀꯣ, ꯁ꯭ꯀꯨꯜ ꯆꯠꯄꯁꯨ ꯅꯠꯇꯕꯗꯨꯕꯣ, ꯗ꯭ꯔꯦꯁꯀꯁꯦ ꯂꯩꯇꯕꯁꯨ ꯅꯠꯇꯦ, ꯈꯔ ꯅꯩꯔꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯇꯥꯅꯤꯡꯗꯦ, ꯐꯦꯁꯟ ꯁꯣꯗꯧꯅ ꯇꯨꯏꯁꯟ ꯆꯠꯄꯕꯣ꯫ ꯑꯗꯨꯏꯁꯨ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯛꯇꯕ ꯅꯪꯗꯤꯅꯦ, ꯈꯔ ꯊꯣꯛꯄꯁꯤꯗ ꯅꯩꯔꯒ ꯊꯣꯛꯑꯣ ꯍꯥꯏꯕ꯫ ꯃꯦꯂꯤꯇꯥꯅ ꯉꯥꯡꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯕꯦꯒꯇꯒꯤ ꯍꯤꯌꯔ ꯁ꯭ꯇ꯭ꯔꯦꯠꯅꯔ ꯂꯧꯊꯣꯛꯇꯨꯅ ꯗꯨꯁꯤꯂꯥꯒꯤ ꯇꯤꯡꯗꯨꯅ ꯂꯩꯔꯕ ꯁꯝꯗꯨ
ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯤꯡꯍꯜꯂꯒ ꯃꯁꯥ ꯅꯥꯟꯅ ꯊꯥꯗꯔꯤ꯫ ꯑꯔꯥꯎꯕ ꯃꯃꯤꯠꯇꯨꯃꯁꯨ ꯑꯥꯏꯂꯥꯏꯅꯔꯅ ꯃꯤꯠꯈꯥꯗ ꯈꯤꯇꯪ ꯆꯤꯡꯂꯤ, ꯆꯤꯟꯕꯥꯜꯗꯨꯁꯨ ꯌꯥꯝ ꯆꯝꯕ ꯂꯤꯞ ꯀꯂꯔ ꯑꯃ ꯁꯪꯕꯤꯔꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯑꯩ ꯆꯠꯄ ꯉꯝꯃꯔꯣꯏ꯫ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯅꯨꯡꯁꯥ ꯌꯦꯡꯉꯨ, ꯅꯪ ꯅꯍꯥꯟꯈꯩꯅꯦ ꯀꯦꯗꯕꯩꯅꯤ꯫ ꯑꯩ ꯉꯝꯃꯔꯣꯏ, ꯃꯩ ꯇꯥꯊꯣꯛꯈꯤꯒꯦ꯫ ꯇꯟꯖꯥꯗꯨꯗ ꯔꯦꯕꯦꯀꯥꯁꯨ ꯂꯥꯛꯄꯗꯩ ꯃꯦꯂꯤꯗꯥꯒ ꯔꯦꯕꯦꯀꯥꯒ ꯆꯪꯗꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯗꯨꯁꯤꯂꯥꯕꯨ ꯅꯝꯗꯨꯅ ꯃꯃꯥꯏ ꯇꯥꯊꯣꯛꯍꯟꯗ꯭ꯔꯤ꯫ ꯗꯨꯁꯤꯂꯥ ꯇꯟꯅ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯍꯥꯟꯅ ꯇꯨꯏꯁꯟ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯣꯁꯀꯥꯔ ꯗꯨꯁꯤꯂꯥꯗ ꯌꯦꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯏꯍꯣꯡ ꯍꯣꯡꯕꯒꯨꯝ ꯑꯣꯏ꯫ ꯃꯥꯗꯤ ꯀꯔꯤꯅꯣꯗꯤ ꯈꯪꯖꯗ꯭ꯔꯤ, ꯀꯦꯔꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯌꯥꯝ ꯐꯨꯜꯗ ꯀꯦꯕ ꯑꯣꯏꯗꯕꯒ ꯃꯥꯅ ꯈꯔ ꯈꯪꯗꯕꯗꯨꯒ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯂꯤꯕꯗꯤ ꯗꯨꯁꯤꯂꯥꯁꯦ ꯉꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯥꯅ ꯈꯟꯕꯗꯨꯒ ꯊꯥꯅꯤꯜꯅ ꯍꯥꯟꯅ ꯍꯦꯛꯇ ꯐꯩꯖꯤꯜꯂꯛꯏ꯫ ꯗꯨꯁꯤꯌꯥ ꯀꯦꯔꯛꯄ꯭ꯔꯣ? ꯌꯥꯝ ꯐꯖꯩ꯫ ꯑꯁ! ꯃꯃꯥꯏꯒꯗꯣ ꯂꯩꯊꯣꯛꯈꯤ ꯏꯀꯥꯏꯔꯤ ꯃꯥꯜꯂꯤ ꯅꯨꯄꯤꯗꯣ꯫ ꯔꯦꯕꯦꯀꯥꯅ ꯑꯣꯏꯅ ꯐꯠ ꯈꯨꯝꯖꯤꯜꯂꯛꯂꯤ꯫ ꯀꯦꯗꯦꯀꯣ, ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨ, ꯌꯨꯝꯗ ꯆꯠꯂꯁꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯣꯁꯀꯥꯔꯅ ꯐꯔꯛ ꯇꯥꯔꯗꯨꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯃꯆꯥ, ꯅꯪꯒꯤ ꯕꯦꯒꯇꯣ ꯑꯝꯇ ꯄꯤꯔꯛꯎꯅꯦ꯫ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯑꯣꯁꯀꯥꯔꯗ ꯌꯦꯡꯂꯤ꯫ ꯑꯣꯁꯀꯥꯔꯗꯤ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯗꯨꯁꯤꯂꯥꯅ ꯕꯦꯒ ꯄꯤꯔꯛꯄꯗꯨ ꯉꯥꯏꯔꯤ꯫ ꯀꯩꯒꯤꯅꯣ? ꯄꯤꯔꯛꯑꯣꯍꯦ꯫ ꯑꯁ, ꯀꯩꯗꯧ ꯄꯤꯗꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯤꯔꯛꯑꯣ, ꯌꯥꯗ꯭ꯔꯗꯤ ꯂꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯣꯁꯀꯥꯔ ꯗꯨꯁꯤꯂꯥꯒꯤ ꯕꯦꯒꯇꯨ ꯂꯥꯝꯗꯨꯅ ꯐꯠ ꯂꯧꯔꯤ꯫ ꯀꯩ ꯍꯨꯔꯥꯟꯗꯣꯏꯅꯣ? ꯁꯠ ꯄꯤꯔꯛꯑꯣ ꯌꯥꯝ ꯊꯨꯅ꯫ ꯑꯣꯁꯀꯥꯔ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯗꯨꯁꯤꯂꯥꯒꯤ ꯕꯦꯒꯇ ꯍꯥꯞꯂꯤꯕ ꯇꯦꯗꯤ ꯕꯤꯌꯔꯒꯤ ꯀꯤꯆꯦꯟ ꯃꯆꯥꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯕꯦꯒꯇꯨ ꯗꯨꯁꯤꯂꯥꯗ ꯄꯤꯈꯤ꯫ ꯀꯤꯆꯦꯟꯗꯤ? ꯑꯩ ꯍꯣꯏꯖꯔꯒꯦ, ꯌꯥꯝ ꯄꯥꯝꯃꯤ꯫ ꯀꯩ ꯕꯤꯠꯇ? ꯑꯃꯟꯕꯗ? ꯑꯗꯨꯅꯤ, ꯃꯜꯂꯦ, ꯐꯖꯗ꯭ꯔꯦ, ꯑꯩ ꯂꯧꯔꯒꯦꯕ ꯀꯣ꯫ ꯑꯣ, ꯅꯪꯗꯤ ꯉꯍꯥꯟꯈꯩ ꯑꯩꯒꯤ ꯀꯤꯆꯦꯟ ꯑꯃꯟꯕꯁꯤꯗ ꯃꯤꯇꯥꯔꯤ ꯑꯣꯏꯔꯦ? ꯍꯣꯏ, ꯌꯥꯝ ꯄꯥꯝꯖꯩꯌꯦ꯫ ꯅꯪꯒꯤ ꯇꯦꯗꯤ ꯃꯆꯥꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈꯩ ꯅꯪꯗꯧꯅ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ꯫ ꯀꯩꯕ? ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯑꯣꯁꯀꯥꯔ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯤꯆꯦꯟꯗꯨ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯁ꯭ꯇꯤꯐꯦꯟꯅ ꯑꯣꯁꯀꯥꯔꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯂꯛꯅꯔꯛꯂꯤ꯫ My eyes spinning happen. Unnecessary happen, guys. Bad thinking, good happen, brother. ꯇꯥꯅꯤꯡꯗꯦ, ꯀꯩ ꯏꯪꯂꯤꯁꯅꯣ? Shut up. Circuming happen. ꯃꯌꯥꯝꯗ ꯄꯨꯂꯞ ꯅꯣꯛꯂꯤ, ꯔꯦꯕꯦꯀꯥꯗ ꯌꯦꯡꯂꯗꯨꯅ꯫ ꯑꯣꯁꯀꯥꯔ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯗꯨꯁꯤꯂꯥꯗꯒꯤ ꯂꯧꯈ꯭ꯔꯤꯕ ꯇꯦꯗꯤ ꯕꯤꯌꯔꯒꯤ ꯀꯤꯆꯦꯟꯗꯨ ꯃꯈꯣꯏꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯃꯣꯃꯣ ꯅꯣꯛꯂꯤ꯫ ꯑꯃꯨꯛ ꯐꯣꯟ ꯂꯧꯗꯨꯅ ꯗꯨꯁꯤꯂꯥꯅ ꯇꯦꯛꯁ ꯇꯧꯁꯤꯜꯂꯤ꯫ ꯃꯆꯥ, ꯀꯩꯗꯧꯔꯤꯒꯦ? ꯗꯦꯂꯤꯚꯔ ꯍꯦꯛ ꯇꯧꯈꯤꯕꯒ ꯗꯨꯁꯤꯂꯥ ꯀꯣꯜ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯑꯣꯁꯀꯥꯔꯗꯤ ꯑꯗꯨꯝꯅ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅꯤꯅ ꯏꯊꯥ ꯊꯥꯖꯗꯅ ꯇꯧꯔꯛꯄꯗꯨꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯃꯤꯟꯅꯔꯤ꯫ ꯀꯩꯗꯧꯔꯒꯦ? ꯀꯩ ꯂꯩꯔꯒꯦ? ꯑꯩ ꯇꯦꯛꯁ ꯇꯥꯏꯞ ꯇꯧꯕ ꯅꯨꯡꯉꯥꯏꯇꯕꯩ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯄꯅꯤ꯫ ꯀꯩꯒꯤ? ꯑꯩ ꯊꯕꯛ ꯆꯠꯂꯤꯌꯦ, ꯍꯥꯏꯗ ꯋꯥꯗꯣ ꯁꯠ ꯍꯥꯏꯔꯣ, ꯂꯝꯕꯤꯗꯅꯤ꯫ ꯑꯁ, ꯀꯩꯅꯣꯝ ꯍꯪꯒꯦ ꯇꯧꯕꯅꯤ, ꯌꯥꯔꯦ, ꯆꯠꯊꯣꯛꯑꯕꯅꯤꯅ ꯌꯥꯔꯦ꯫ ꯍꯣꯏ, ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯅꯠꯇ꯭ꯔꯗꯤꯅꯦ, ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ꯫ ꯗꯨꯁꯤꯂꯥꯅ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯣꯁꯀꯥꯔꯗꯤ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯅꯣꯛꯂꯒ ꯌꯦꯡꯍꯧꯔꯤ꯫ ꯀꯔꯤ ꯌꯦꯡꯉꯤꯅꯣ? ꯁ꯭ꯇꯤꯐꯦꯟꯅ ꯈꯪꯍꯧꯗꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯕꯗꯨꯗ ꯑꯣꯁꯀꯥꯔ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯩꯅꯣ, ꯍꯨꯔꯥꯟꯕꯁꯤꯗꯤ? ꯍꯣꯏ ꯃꯥꯏꯒꯤ ꯍꯥꯏꯗꯈꯩ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯑꯩꯔꯣ ꯅꯪꯂꯣ ꯍꯨꯔꯥꯜꯂꯤꯁꯦ, ꯍꯥ? ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯌꯧꯁꯤꯗ? ꯂꯨꯛꯐꯝꯗꯨꯗ ꯍꯝꯖꯤꯜꯂꯛꯀꯅꯤ꯫ ꯉꯁꯥꯏꯗꯩ ꯆꯥꯛ ꯆꯥꯔꯁꯦꯅ ꯀꯧꯅꯩꯁꯦ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯅꯪ ꯆꯥꯛꯄꯧ ꯄꯤꯕ ꯂꯥꯛꯏꯔꯣ? ꯑꯍꯣꯏ꯫ ꯑꯣꯁꯀꯥꯔꯒ ꯁ꯭ꯇꯤꯐꯦꯟꯒꯗꯣ ꯆꯥꯛ ꯆꯥꯕ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯊꯣꯏꯅꯨꯅ, ꯅꯥꯎꯕ, ꯂꯥꯛꯑꯣ, ꯆꯥꯔꯁꯤ꯫ ꯃꯥ, ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯛꯑꯦ꯫ ꯑꯣꯁꯤꯟꯅ, ꯆꯥꯔꯁꯤ ꯂꯥꯎꯗ, ꯑꯍꯥꯎꯕꯅꯦ꯫ ꯀꯩ ꯏꯟꯁꯥꯡꯅꯣ ꯆꯦ? ꯆꯥꯔꯁꯤ ꯂꯥꯎꯅꯦ, ꯏꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯈꯤꯁꯦ꯫ ꯅꯆꯦ ꯆꯠꯇꯧꯔꯦꯅ ꯃꯃꯥꯅ ꯉꯥ ꯊꯣꯡꯕꯅꯦ꯫ ꯆꯤꯆꯦ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯑꯦꯁꯤꯌꯥꯟ ꯒꯦꯝ ꯌꯥꯎꯅꯕ ꯁꯦꯂꯦꯛꯁꯟꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅꯦ, ꯍꯞꯇꯥꯃꯨꯛ ꯂꯩꯔꯨꯗꯧꯔꯤ꯫ ꯑꯣ, ꯆꯦ, ꯅꯩꯗꯧꯔꯦꯅꯦ꯫ ꯆꯥꯔꯣ ꯆꯥꯛꯇꯣ꯫ ꯃꯌꯥꯝꯅ ꯄꯨꯂꯞ ꯆꯥꯛ ꯆꯥꯕ ꯍꯧꯔꯤ꯫ ꯆꯥꯅ ꯊꯣꯏꯅꯨꯅ ꯋꯥꯗꯨ ꯍꯧꯗꯣꯔꯛꯂꯤ꯫ ꯅꯥꯎꯕ, ꯅꯣꯏꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯧꯖꯤꯛ? ꯊꯥꯅꯤꯜ ꯍꯣꯏꯗ ꯆꯠꯂꯨꯁꯦꯅ꯫ ꯑꯗꯨꯅꯤ, ꯃꯃꯥꯁꯨ ꯍꯥꯏꯒꯦ ꯇꯧꯔꯤꯁꯦ꯫ ꯀꯩꯅꯣ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯣꯏꯗ꯭ꯔꯣ? ꯃꯃꯥꯗꯤ ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯍꯥꯏꯌꯨ꯫ ꯔꯥꯖꯦꯁꯅ, ꯍꯩ, ꯀꯩ ꯂꯩꯒꯦꯅꯦ ꯍꯩ? ꯍꯩꯃ, ꯃꯣꯏ ꯕꯥꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯔꯤꯗꯨꯕ, ꯅꯥꯎꯆꯥꯒꯤ ꯍꯌꯦꯡ ꯕꯔꯊꯗꯦ ꯇꯧꯗꯧꯔꯤꯅ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯌꯥꯝ ꯆꯥꯎꯅ ꯇꯧꯗꯧꯔꯤꯒꯦ? ꯌꯥꯝ ꯆꯥꯎꯅ ꯇꯧꯗꯣꯔꯤꯅ ꯍꯥꯏꯗ, ꯆꯥꯛꯀ ꯇꯧꯗꯅ ꯃꯤꯒ ꯕꯥꯔꯇꯣꯟ ꯇꯧꯗꯅ꯫
Kay kandabada akhoi tamo hoi itay mo hoi sisuba siguma akiyamawgi thabakti ngawjakraponi. Adune haisi imung manung chak chara ama charaga loiratuda yam tawjaningi kaina tale aidi chathauga. Langanu ko migi apambani haipa sadanaga nganganu. Akhoi di ichin inawni thadoknaba yaba nate. Aduna ngahak chelagane kay kaino yawbiru chubungo. Ay ngasi chatawdoise wayam sangida minaba yam uraroi. Haina dehi nui na pana jasingse na chindu yawkraponi. Akhoi masina mama phabiki rolda adum leibane yo. Migi wa amta ngangba yaponte manoina kankatoini. Haima masidi migi wa ngangba bo kay kanaba phangge. Asengba babana chamisiga bachauga yam tina khenaba sidane machil manawga manade haisini. Stephen gi wanda Oscar namo. Akhoi bana ayokpara bachauna ayokpara mate ori. Hey, yaren hai noi ba wangang dana leirano sasa jarga chalo mi mayam ama leiramani. Oscar ge Stephen ga Thanil hoida lagli. Tawramliba langliba singdo thagdok ama ajoba thokadabagum yam phajana chawna maung tana decoration ga tawduna semli. Stephen Oscar gi nakong mayanduda tapna jangsandona jirol ga tawduna haidi. Thanil se lahongdura kanong tawdi. Oscar Jamal haiba jinglaga nokli Nimolana. Bunga naila ba namade. Majawe akhoi mado akhoi jethin ma chaluraga lagen hairi. Oh, phare phare. Mathak dane nanang na langlibado kai kai na awara pa yingbiru ro.